lamjingba finance ki office ta thomjinkhre ngarang ayuk Imphal airport manake konjeng laikai mamangda leiba lamjingba finance ki office ta yamlaba investor sing na makhoina invest tawkiba senpham sing handokadabani haina thomjinkhre loina na office ki porchai kayasu thugai yekhai tawkhre tungda singjamai police ki team sing laktuna irang adu control tawkhre haire press na phangba pawgi matungina de investor sing na lamjingba finance ta invest tawkiba senpham sing adu handokadabani haibagi akanba ihau leiringai cherakta lamjingba finance ki office na makoina invest tawkiba senpham sing adugi document sing adu loina mai thadokre haibagi paw phangbadage investor sing na lamjingba finance ki office ta thomjinduna protest adu chathakibani haire China gi Langi plane mangana Taiwan gi air defense zone Lanna Paisinkhre China gi military plane mangana laibak pokpa numitta Taiwan gi air defense identification zone ADI jet Paisinkhre haina local media gi report amana phongdok le People's Liberation Army Air Force PLA AFK Senjang J-16 fighter jet amade Sun CY-8 anti-submarine warfare plane ama Taiwan gi air defense zone gi khanong chup thangba corner tamna Paisinkhre haire Taiwan asu Langi plane sing paikhatuna tanakibaga loinana radio warning issue tawkibaga loinana air defense missile system sing deploy tawduna plane sing adubu track tawkhe China na di Taiwan bu makhoi ge territory gi manung chana laiba lamdam gi saruk ni haina claim tawbaga loinana karigumba darkar leiba thoklabadi sakti sizinaduna namduna loksin gani haire haukiba chahi humbudra rom helaba matam ase China amadi Taiwan laibak ase tongan tongan laingak sasun tawduna laklibane Taiwan adi China gi maiki dagi khatnaba hobagi chatharagli thawong ase thengnana bagi damak chapchaba khongthang sing paikhatle US ka anakpa mari thamduna Langi khusukulai sing laisin bagi thawong ama Taiwan na chatharagli basida China na su akan mamong da yaning daba utlibane Taiwan maning makha tamnaba honaba haibase lan thokani haina China na kihallibane Aroi bada tabi di bapum namakpu thagat jari